Hi ma'am, ado ma'am ngasisu video anaba ma puraga lae habidi ai sumahum hai sougri ama thonge ai ba thaga aduga lafu tharo paknam aduga khamela khabiga mangan gadang tora kanggaw ama ngaure salad khara leire thabi aduga telhau umrom leire charage wa kuina ngangba yadre chalame ko Jang haba chage tawnebuko adudane ai tunga ngai ado lafu da rosu lai hobusida ngarang su pangnam chai ado ngasi ju mu chaninge na ko charage yumdagi phane pilakon mamana khara yai thoga pile kamen khabi hawa khabde pano Này bạn. Hảo ấy. Mong gà mơ. Kami si Pame ạ. Saya. Hả? Paknam je morok kitang wala. Siya ahawba mathela midana. Video je ai thale dum namaleba ma yawbudo challe ai di ma na min ba video sa mati ma kalambra long pote ko light video no thanda mut khile ram ni char
ꯃꯊꯟꯇ ꯇꯠꯂ ꯂꯩꯔꯝꯃ ꯑꯣ ꯇꯥꯎꯔꯦ ꯅꯣꯡ ꯂꯩꯗꯣꯏꯖꯥꯠꯂꯣ ꯑꯃꯨꯛ ꯇꯥꯎꯕꯅꯤꯅ ꯐꯖꯅ 와래 쌀로 와이 그때 와이 가서 나쁘게 하나 하와양 부돌이가 너니까 선물은 뭐래? 짜게 당하게 싸래. ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯔꯛꯇ ꯆꯣꯡꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯇꯠꯂꯨꯔꯦꯕ ꯅꯨꯡꯗꯥꯡ ꯆꯥꯛꯀꯧꯔ ꯁꯦꯝꯍꯜꯂꯤꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯊꯥꯒꯠꯂꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧꯁꯤꯡ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯨꯝꯗꯧꯕꯗꯤ ꯍꯣꯏ ꯅꯠꯇꯦ ꯑꯗꯨꯁꯨ ꯈꯇꯪꯗꯤ ꯑꯗꯨꯝ ꯆꯤꯜꯂꯅꯤꯕꯀꯣ ꯊꯕꯛꯁꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯃꯇꯝꯁꯤꯒ ꯆꯥꯅꯕ ꯃꯊꯦꯜꯗꯣ ꯑꯍꯥꯎꯕ ꯑꯃꯇ ꯑꯣꯏꯗ꯭ꯔꯕꯁꯨꯀꯣ ꯆꯥꯅ ꯌꯥꯝ ꯇꯥꯡꯅ ꯐꯪꯕꯗꯣ ꯑꯗꯨ ꯆꯥꯔꯛꯀꯦ ꯆꯤꯡꯒꯨꯝꯗꯣ ꯈꯇꯪ ꯋꯥꯠꯂꯤ ꯆꯤꯡꯒꯨꯝꯁꯨ ꯆꯥꯔꯛꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯨꯡꯁꯤꯅꯤꯁꯨ ꯈꯜꯂꯦ ꯅꯨꯡꯁꯤꯕꯤꯌꯣ ꯕꯥꯏ ꯕꯥꯏ